ꯀꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯩꯅꯤꯡ ꯄꯥꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯗꯥ ꯄꯨꯟꯁꯤ ꯆꯤꯡꯉꯥꯡꯕꯝ꯫ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯅꯥꯎꯅ, "ꯏꯕꯣ, ꯅꯣꯏꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯂꯝꯕꯤ ꯑꯁꯨꯞꯄ ꯑꯃ ꯐꯥꯎꯔꯒ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯤꯗꯣ, ꯑꯗꯨꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ ꯍꯥꯏ꯫ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ ꯏꯕꯣ?" ꯃꯕꯣꯛꯅ, "ꯆꯨꯝꯃꯤ. ꯑꯗꯨꯕꯨ ꯅꯕꯣꯛꯇꯤ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ. ꯅꯍꯥꯜꯋꯥꯏ ꯅꯄꯨꯅ ꯍꯤꯡꯂꯤꯉꯩꯗ ꯂꯩꯋꯥ ꯈꯔ ꯇꯝꯕꯤꯔꯝꯃꯤ, ꯏꯁꯥꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯛ ꯆꯪꯕ ꯉꯝꯗꯅꯕ. ꯑꯗꯨꯒꯤ ꯂꯩꯋꯥꯗꯣ ꯁꯤꯖꯤꯟꯅꯔꯒ ꯏꯁꯥꯗ ꯅꯥꯟꯊꯕꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ." ꯅꯅꯥꯎꯅ, "ꯏꯄꯨꯗꯣ ꯑꯃꯥꯏꯕ ꯑꯣꯏꯔꯝꯕ꯭ꯔꯣ ꯏꯕꯣ?" "ꯑꯣꯏꯔꯝꯃꯤ. ꯌꯥꯝꯅ ꯍꯩꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯤ ꯐꯠꯇꯕ ꯈꯔꯅ ꯅꯄꯨꯕꯨ ꯂꯥꯟꯅ ꯎꯍꯜꯂꯒ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯠꯈꯤꯕꯅꯤ ꯅꯄꯨꯗꯣ꯫ ꯏꯕꯣ, ꯋꯥꯔꯤꯗꯣ ꯂꯤꯕꯤꯌꯣ. ꯏꯄꯨꯗꯣ ꯀꯃꯥꯏ ꯍꯥꯠꯈ꯭ꯔꯤꯅꯣ? ꯏꯄꯨ ꯍꯥꯠꯈꯤꯕ ꯃꯈꯣꯏꯗꯨꯗꯤ ꯍꯤꯡꯂꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕꯣ? ꯕꯣ, ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯨ ꯂꯤꯕꯤꯌꯣ." "ꯂꯤꯒꯅꯤ. ꯉꯁꯤꯗꯤ ꯏꯁꯨꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯆꯤꯠꯊꯗꯅ ꯂꯣꯏꯅ ꯂꯤꯒꯅꯤ. ꯑꯗꯨꯒ ꯏꯁꯨꯅ ꯅꯄꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯁꯨ ꯀꯨꯝꯒꯗꯕꯅꯤ." ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯂꯨꯈꯣꯏꯅ ꯊꯔꯣꯕꯨ ꯀꯧꯔꯝꯃꯤ꯫ "ꯑꯩ ꯊꯔꯣ, ꯊꯔꯣ, ꯅꯪꯕꯨ ꯇꯥꯔꯤꯕꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ. ꯅꯪꯕꯨ ꯑꯩꯁꯦ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯆꯠꯀꯗꯕ ꯂꯩꯅꯦ. ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ." ꯊꯔꯣꯅ, "ꯍꯣ, ꯇꯥꯔꯦ ꯇꯥꯔꯦ. ꯑꯩꯁꯨ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄ ꯍꯦꯛꯇ ꯌꯥꯗꯕ. ꯑꯗꯨꯒꯤꯅꯤ." "ꯀꯅꯥꯒꯤꯗꯅꯣ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯆꯠꯀꯅꯤ ꯍꯥꯏꯕꯕꯣ? ꯄꯨꯡ ꯀꯌꯥꯗ ꯆꯠꯀꯗꯣꯏꯅꯣ? ꯅꯨꯃꯤꯗꯥꯡ ꯆꯠꯀꯗꯣꯏꯔꯣ?" "ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯀꯦ ꯍꯥꯏꯈꯤꯕꯅꯤ. ꯊꯪꯅꯕ ꯈꯨꯟꯁꯤꯗꯅꯤ. ꯑꯉꯥꯡ ꯑꯃ ꯂꯥꯏ ꯑꯣꯛꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯔꯝꯕꯅꯤꯅꯦ. ꯑꯗꯨ ꯂꯣꯏꯔꯒ ꯃꯅꯤꯡ ꯂꯩꯀꯥꯏꯗꯁꯨ ꯌꯨꯝꯒꯤ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕꯅꯤ." "ꯏꯍꯦ, ꯃꯇꯝꯁꯤꯗꯤ ꯌꯥꯁꯜꯂꯛꯇ꯭ꯔꯦꯗꯅ. ꯊꯔꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯅꯆꯥ ꯅꯃꯧꯁꯤꯡꯗꯨꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." "ꯏꯁꯨꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨꯅꯦ ꯅꯣꯏꯕꯨ." "ꯑꯩ ꯆꯠꯂꯦ." ꯑꯁꯨꯝꯅ ꯊꯪꯅꯕ ꯈꯨꯟꯗ ꯑꯉꯥꯡ ꯑꯃ ꯂꯥꯏ ꯑꯣꯛꯅꯕꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ, "ꯃꯣꯏꯅ ꯍꯥꯏꯔꯝꯕ ꯌꯨꯝꯗꯨꯕꯨ ꯁꯤ ꯅꯠꯇꯕ꯭ꯔꯅꯦ?" ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ, "ꯑꯣꯖꯥ ꯂꯥꯛꯄꯤꯔꯦꯗꯅ. ꯁꯣꯟꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯑꯣꯖꯥ ꯃꯥꯏꯕ." ꯂꯨꯈꯣꯏꯅ, "ꯌꯥꯔꯦ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ. ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯅꯕ ꯍꯧꯔꯁꯤ. ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯁꯤꯟꯕꯤꯔꯛꯎ." ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯑꯃꯥꯏꯕ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯄꯨꯁꯤꯟꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥ ꯑꯗꯨ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯂꯒ ꯂꯩꯃꯥꯏꯊꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ꯫ ꯂꯨꯈꯣꯏꯅ, "ꯑꯉꯥꯡ ꯑꯁꯤꯗꯤ ꯂꯥꯏ ꯑꯣꯛꯅꯕ ꯅꯠꯇꯦꯅ. ꯑꯇꯝꯅꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯜꯂꯛꯄꯅꯤ." ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ "ꯐꯩ, ꯈꯪꯒꯅꯤ. ꯂꯨꯈꯣꯏ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯈꯪꯍꯜꯂꯒꯦ." ꯂꯨꯈꯣꯏꯅ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥꯗ ꯂꯥꯏꯒꯤ ꯊꯧꯔꯝꯗ ꯆꯪꯒꯗꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯥꯡꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯣꯖꯥ ꯃꯥꯏꯕ, ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯤ ꯆꯪꯒꯅꯤ?" ꯂꯨꯈꯣꯏꯅ, "ꯂꯐꯣꯏ ꯆꯪ ꯊꯣꯛꯄ ꯑꯃꯒ, ꯀꯕꯣꯛ ꯈꯣꯏꯇꯨꯝ ꯈꯔꯒ, ꯂꯩ ꯑꯉꯥꯡꯕ ꯈꯔꯒ, ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯃꯅꯥ 3 ꯂꯣꯡꯕꯗꯣ ꯃꯁꯥ ꯑꯃ ꯊꯦꯛꯂꯛꯎ. ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯃꯁꯨ ꯄꯨꯊꯣꯔꯛꯎ. ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯐꯥꯖꯤꯜꯂꯨ. ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯒꯦ ꯇꯧꯔꯛꯀꯅꯤꯀꯣ. ꯅꯈꯣꯏꯅ ꯉꯝꯖꯕ ꯊꯥꯛꯇ ꯑꯉꯥꯡ ꯑꯗꯨ ꯐꯥꯒꯗꯕꯅꯤ. ꯃꯐꯝꯁꯤꯗꯒꯤ ꯆꯦꯜꯍꯟꯈꯤꯕ ꯌꯥꯗꯦ." "ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ." "ꯑꯗꯨꯗꯤ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯃꯒꯦ. ꯅꯈꯣꯏ ꯑꯀꯤꯕ ꯃꯇꯧ ꯑꯃꯠꯇ ꯎꯠꯄ ꯌꯥꯗꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯈꯣꯏꯅ ꯌꯨꯝꯗꯨꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯌꯥꯡꯀꯣꯛ ꯑꯃꯗ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ, ꯙꯨꯞ ꯀꯦꯟꯗꯜꯅꯆꯤꯡꯕ ꯊꯥꯜꯂꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯎ ꯋꯥ ꯀꯌꯥ
ꯐꯦꯗꯦꯠ ꯐꯦꯗꯦꯠ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯟꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯔꯛꯏ꯫ ꯌꯨꯝꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯃꯁꯥ ꯃꯊꯟꯇ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯐꯨꯕꯒꯨꯝ ꯑꯉꯝ ꯑꯉꯝꯕ ꯍꯥꯏꯅ ꯁꯥꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯨꯀꯣꯏ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯟꯕꯗꯤ ꯂꯦꯞꯇꯦ꯫ ꯃꯃꯥ ꯃꯄꯥꯅ ꯐꯥꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯐꯨꯝꯕ ꯃꯨꯁꯨꯛ ꯃꯨꯁꯤꯜꯂꯛꯂꯒ ꯃꯤꯠꯇꯨꯅ ꯉꯧꯁꯣꯛ ꯉꯧꯔꯒ ꯑꯀꯤꯕꯒꯤ ꯁꯛꯇꯝꯅ ꯇꯧꯔꯛꯂꯤ꯫ ꯑꯉꯥꯡ ꯑꯗꯨ ꯅꯥꯟꯊꯣꯛꯀꯗꯕꯒꯤ ꯃꯁꯥ ꯑꯗꯨ ꯂꯦꯡꯂꯛꯏ꯫ ꯃꯃꯥ ꯃꯄꯥꯅ ꯐꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯐꯟ ꯆꯣꯡꯊꯣꯛꯂꯒ ꯂꯨꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯪꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯨꯈꯣꯏꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯏꯁ, ꯁꯤꯗꯤ ꯀꯔꯤ ꯃꯇꯧꯅꯤꯅ? ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯁꯤꯗ ꯑꯁꯨꯛ ꯇꯝꯊꯤꯅ ꯑꯣꯠꯄꯤꯕ? ꯐꯩ, ꯅꯪꯅ ꯉꯝꯂꯒ ꯑꯩꯕꯨ ꯅꯝꯍꯜꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯝꯂꯒꯗꯤ ꯅꯪꯕꯨ ꯃꯤꯔꯝꯂꯦꯟꯗꯁꯨ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯇꯤꯟꯕ ꯌꯥꯗꯅ ꯆꯥꯛꯅ ꯉꯧꯔꯒ ꯅꯪꯕꯨ ꯊꯝꯒꯦ ꯈꯪꯒꯅꯤꯗꯅ꯫ ꯐꯠꯇꯕꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯂꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟ ꯃꯊꯛꯇ ꯅꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯆꯣꯡꯊꯔꯒ ꯂꯨꯈꯣꯏꯒꯤ ꯃꯉꯛꯁꯝꯗ ꯀꯟꯅ ꯃꯦꯠꯈ꯭ꯔꯦ꯫ ꯂꯨꯈꯣꯏ ꯉꯥꯛꯇꯪꯗꯤ ꯁꯣꯔ ꯐꯨꯜꯂꯤ ꯐꯨꯜꯂꯤ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯥꯏꯁꯤꯟꯅꯔꯒ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯀꯤꯠ ꯅꯝꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯨꯈꯣꯏꯅ ꯇꯥꯏꯔꯦ ꯃꯅꯥ 3 ꯂꯣꯡꯕꯗꯨ ꯏꯁꯤꯡ ꯑꯁꯦꯡꯕꯗ ꯂꯨꯞꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯟꯕꯗ ꯑꯉꯥꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯐꯨꯕꯗꯧꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯁꯨꯝꯅ ꯌꯥꯝ ꯋꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯄꯥꯏꯊꯣꯛꯂꯒ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯄꯥꯏꯔꯒ ꯑꯃꯝꯕ ꯃꯥꯂꯪꯅꯛꯇ ꯇꯤꯟꯈ꯭ꯔꯦ꯫ ꯂꯨꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ, ꯑꯉꯥꯡ ꯑꯁꯤ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯐꯖꯅ ꯄꯣꯊꯥꯍꯜꯂꯨ꯫ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯗꯤ ꯌꯨꯝꯁꯤꯒꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ꯫ ꯌꯥꯔꯦ, ꯅꯈꯣꯏ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ꯫ ꯅꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯄ ꯌꯥꯗꯦꯀꯣ꯫ ꯃꯄꯥꯟꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯤꯗꯤ ꯑꯩ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯒꯦ꯫ ꯆꯪꯉꯣ ꯆꯪꯉꯣ꯫ ꯑꯁꯨꯝꯅ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯂꯨꯈꯣꯏ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯄꯨꯡ 8:30 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯏꯁ, ꯄꯨꯡꯁꯤꯗꯤ 8:30 ꯇꯥꯔꯦꯗꯅ꯫ ꯑꯩꯕꯨ ꯊꯧ ꯇꯧꯒꯗꯕ ꯑꯃꯁꯨ ꯋꯥꯠꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤꯗꯨꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯇꯧꯕ ꯌꯥꯕ ꯇꯧꯔꯒꯦ꯫ ꯏꯁꯥꯁꯤꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯕꯨ ꯉꯁꯥꯏ ꯐꯦꯔꯤ ꯃꯄꯨꯟ ꯍꯥꯞꯈꯤꯕꯗꯨꯕꯨ ꯀꯗꯣꯝꯗ ꯌꯥꯎꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝ ꯐꯨꯔꯤꯠ ꯑꯗꯨꯗ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯌꯦꯡꯂꯤ꯫ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯏꯍꯦ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕꯁꯤꯗꯤ ꯃꯊꯛꯀꯤ ꯐꯨꯔꯤꯠꯈꯥꯎ ꯑꯁꯤꯗ ꯌꯥꯎꯔꯒ ꯂꯩꯔꯦꯗꯅ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯤ꯫ ꯑꯍꯜꯒꯤ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯄꯦꯡ ꯆꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯕꯦꯔꯤ ꯃꯆꯩ ꯑꯃ ꯊꯛꯅ ꯊꯛꯅ ꯂꯥꯛꯄꯅ ꯑꯁꯨꯛꯄ ꯂꯝꯕꯤ ꯑꯃꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯔ ꯂꯥꯏꯔ ꯀꯩꯅꯣꯁꯨ ꯈꯪꯗꯕ ꯃꯤꯑꯣꯏꯕꯒꯤ ꯃꯃꯤꯁꯨ ꯃꯥꯟꯕꯒꯨꯝ ꯇꯧꯏ꯫ ꯁꯠ ꯂꯦꯞꯂꯝꯂꯒ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯨꯈꯣꯏꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯩꯒꯤ ꯃꯤꯠꯅꯔꯥ? ꯅꯠꯇ꯭ꯔꯒ ꯀꯅꯥꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯎꯍꯧꯗꯦ꯫ ꯂꯨꯈꯣꯏ ꯃꯃꯥꯏ ꯑꯗꯨ ꯂꯩ ꯂꯩꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯈꯪꯍꯧꯗꯅ ꯆꯥꯎꯊꯣꯔꯛꯏ꯫ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯃꯥꯏ ꯑꯗꯨꯅ ꯆꯐꯣꯠ ꯆꯐꯣꯠ ꯂꯧꯁꯤꯟꯐꯝ ꯈꯪꯗ꯭ꯔꯕ ꯁꯛꯇꯝ ꯑꯃꯅꯤ ꯂꯨꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤꯕ꯫ ꯂꯨꯈꯣꯏ ꯃꯆꯤꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯊꯖꯩ꯫ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨ ꯈꯔ ꯍꯦꯟꯗꯣꯔꯛꯄꯗ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨ ꯃꯁꯥ ꯃꯇꯣꯟꯇ ꯀꯟꯅ ꯅꯤꯛꯂꯛꯏ꯫ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥꯒ ꯇꯦꯛꯀꯗꯕꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏꯒꯤ ꯃꯁꯥꯗꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯂꯨꯈꯣꯏꯅ ꯈꯪꯅꯤꯗꯅ ꯅꯪ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯕꯗꯣ꯫ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯅꯪ ꯁꯣꯏꯗꯅ ꯎꯠ ꯑꯣꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ
ꯂꯨꯈꯣꯏ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯗ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯨꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯄꯗ ꯊꯦꯡꯅꯔꯛꯄ ꯄꯨꯝꯕꯁꯨ ꯂꯤꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯆꯩꯁꯨ ꯁꯨꯕꯒꯤ ꯃꯈꯣꯜ ꯇꯥꯔꯕ ꯃꯇꯨꯡ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯆꯦꯟꯕꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯝꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯜ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯣ, ꯑꯩꯒꯤ ꯌꯨꯝꯃꯛꯁꯤꯗꯁꯨ ꯌꯧꯁꯤꯜꯂꯛꯂꯕ꯫ ꯐꯩ, ꯅꯪꯅ ꯉꯝꯃꯦ ꯑꯩꯈꯣꯏꯕꯨ ꯑꯣꯜꯂꯨ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨ꯫ ꯉꯁꯤꯗꯤ ꯑꯩ ꯈꯨꯠ ꯊꯥꯔꯔꯣꯏꯒꯦ, ꯇꯧꯖꯔꯁꯅꯨ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯈꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯨꯈꯣꯏꯅ ꯍꯧꯒꯠꯂꯒ ꯂꯩꯔꯤꯉꯩꯗꯗꯤ ꯀꯩꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯨꯈꯣꯏ ꯍꯟꯗꯛꯃꯨꯛꯇꯤ ꯐꯖꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯨꯝꯅ ꯑꯃꯨꯛ ꯇꯧꯔꯛꯂꯦ꯫ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯨꯈꯣꯏ ꯈꯛꯇꯅꯤ ꯇꯥꯍꯜꯂꯝꯕ꯫ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯇꯩꯗꯤ ꯑꯁꯤꯕꯒꯨꯝ ꯂꯣꯏꯅ ꯇꯨꯝꯅꯔꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯂꯨꯈꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯃꯥꯡꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯐꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯉꯔꯥꯡ ꯑꯍꯤꯡ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤ? ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯂꯤꯕ? ꯐꯩ, ꯉꯁꯤ ꯑꯍꯤꯡꯒ ꯇꯧꯔꯛꯂꯕꯗꯤ ꯂꯨꯈꯣꯏ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯀꯦꯁꯣꯗꯨ ꯋꯥꯟꯊ ꯋꯥꯟꯊ ꯅꯣꯛꯂꯤ꯫ ꯃꯁꯥ ꯃꯇꯣꯝꯇ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯍꯥꯏꯕꯕꯨ ꯃꯍꯥꯛꯇꯅꯤ꯫ ꯅꯪꯅ ꯐꯅ ꯍꯩꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯊꯛꯇ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯪ꯫ ꯀꯦꯁꯣ ꯑꯩꯅ ꯉꯝꯕ꯭ꯔꯥ, ꯂꯨꯈꯣꯏ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯆꯥꯡꯌꯦꯡ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯁꯣꯝꯗꯅ ꯊꯔꯣꯅ, ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯀꯩꯗꯧꯕꯤꯔꯒꯦ? ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯗꯨꯅ ꯎꯪꯂꯤꯕꯁꯤꯕꯣ? ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯈꯤꯗꯥꯏ, ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯪꯂꯒ ꯐꯝꯂꯤꯁꯤꯕꯨ? ꯂꯨꯈꯣꯏꯅ, ꯍꯥ, ꯀꯩꯕꯣ? ꯍꯣꯏꯅꯦ, ꯏꯀꯥꯎ ꯀꯥꯎꯔꯨꯔꯦꯗꯅ ꯑꯩꯗꯤ꯫ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯕꯤꯌꯨ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯦꯗꯅ꯫ ꯇꯥꯕ꯭ꯔꯥ ꯃꯃꯥ? ꯑꯩꯒꯤ ꯈꯥꯎ ꯑꯃ ꯌꯥꯜꯂꯤꯕꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ꯫ ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯊꯧꯔꯝꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯨꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯈꯣꯏꯔꯝꯂꯒ ꯑꯔꯣꯏꯕꯗ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯈꯣꯏꯔꯝꯂꯝꯂꯒ ꯃꯌꯨꯝ ꯍꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯨꯈꯣꯏ ꯉꯔꯥꯡ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯈꯪꯀꯥꯎ ꯀꯥꯎꯔꯛꯄꯗ ꯂꯨꯈꯣꯏ ꯂꯩꯃꯥꯏꯊꯛꯇ ꯎꯞꯁꯤꯜꯂꯒ ꯇꯥꯏ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯣꯔ ꯐꯨꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯄꯥꯏꯁꯤꯜꯂꯛꯂꯒ ꯂꯨꯈꯣꯏꯒꯤ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯂꯨꯈꯣꯏꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝꯕꯅꯤ꯫ ꯂꯨꯈꯣꯏꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯑꯗꯨꯒ ꯀꯟꯅ ꯃꯨꯛꯅꯔꯤ꯫ ꯂꯨꯈꯣꯏꯒꯤ ꯍꯩꯖꯕ ꯂꯩꯋꯥ ꯁꯣꯜꯂꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯃꯃꯩꯊꯪꯗꯗꯤ ꯂꯨꯈꯣꯏꯅ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯗꯨꯅ ꯂꯩꯋꯥ ꯑꯀꯟꯕ ꯑꯃ ꯁꯣꯜꯂꯒ ꯈꯨꯇꯨꯝ ꯇꯥꯔꯒ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯊꯤꯟꯗꯣꯔꯛꯄꯅꯤ꯫ ꯂꯥꯏꯃꯨ ꯑꯗꯨ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯈꯪꯄꯥꯏ ꯄꯥꯏꯊꯣꯛꯈ꯭ꯔꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯂꯨꯈꯣꯏ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯗꯨꯅ ꯌꯥꯝ ꯋꯥꯅ ꯍꯧꯒꯠꯂꯛꯏ꯫ ꯂꯨꯈꯣꯏꯅ ꯑꯀꯟꯕ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯂꯥꯏꯃꯨ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯈꯤꯕꯗꯨꯅ ꯑꯁꯣꯝꯗꯅ ꯀꯦꯁꯣ ꯊꯕꯥꯛ ꯐꯨꯟꯕꯒꯨꯝ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯒ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯖꯔꯤ꯫ ꯐꯩ, ꯍꯧꯖꯤꯛꯀꯤꯗꯤ ꯃꯥꯅ ꯂꯥꯛꯆꯖꯔꯁꯅꯨ, ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯈꯪꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯁꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯄꯣꯊꯥꯈ꯭ꯔꯦ꯫ ꯂꯨꯈꯣꯏ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗꯒꯤ ꯀꯧꯗꯨꯅ ꯌꯥꯝ ꯋꯥꯅ ꯆꯪꯂꯛꯏ꯫ ꯅꯣꯡꯃꯇ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯎꯈꯤꯗꯕꯅ ꯃꯆꯥ ꯃꯃꯧ ꯂꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯂꯨꯈꯣꯏꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ, ꯄꯥꯕ, ꯀꯩꯗꯧꯕꯤꯔꯒꯦ? ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯌꯥꯝ ꯋꯥꯅꯁꯨ ꯎꯔꯦ꯫ ꯁꯦ ꯄꯥꯕ, ꯑꯩꯉꯣꯟꯗ ꯀꯣꯜꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯈꯣꯏ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄꯨꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯂꯨꯈꯣꯏꯅ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯏꯁꯤꯡ ꯄꯨꯔꯛꯎ ꯍꯥꯏꯔꯒ
ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗ ꯏꯁꯤꯡ ꯂꯧꯍꯜꯂꯨꯔꯦ꯫ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯏꯁꯤꯡꯗꯨ ꯂꯧꯔꯒ "ꯄꯥꯕ, ꯏꯁꯤꯡꯁꯤꯗ ꯂꯩꯔꯁꯤ"꯫ ꯂꯨꯈꯣꯏ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯨ ꯊꯛꯆꯤꯜꯂꯤ꯫ ꯂꯨꯈꯣꯏꯗ "ꯌꯥꯔꯦ ꯌꯥꯔꯦ, ꯅꯈꯣꯏꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ, ꯏꯄꯥ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯨꯈꯣꯏ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯥ ꯃꯃꯧꯅ ꯀꯔꯤ ꯇꯧꯔꯕꯅꯣ, ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ ꯍꯪꯕ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯂꯨꯈꯣꯏꯅ "ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯈꯣꯏ ꯑꯃꯠꯇ ꯆꯪꯂꯛꯂꯅꯨ" ꯍꯥꯏꯕꯗꯒꯤ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯨꯈꯣꯏ ꯑꯁꯨꯝꯅ ꯈꯜꯍꯧꯏ, ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯂꯥꯛꯆꯈꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯂꯨꯈꯣꯏ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯈꯔ ꯁꯣꯡꯕ ꯋꯥꯔꯛ ꯑꯗꯨꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯈꯔ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯐꯝꯗꯨ ꯌꯧꯕꯒ ꯂꯨꯈꯣꯏ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯂꯥꯏ ꯈꯣꯏꯔꯝꯈꯤ꯫ ꯂꯨꯈꯣꯏꯅ "ꯑꯣ, ꯅꯪ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯁꯦ. ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯗꯤ ꯇꯧꯅꯤꯡꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯈꯨꯂꯪ ꯂꯃꯟ ꯁꯤꯡꯅꯕ ꯇꯥꯔꯦꯗꯣ." ꯂꯨꯈꯣꯏ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯈꯨꯠꯇꯁꯨ ꯃꯆꯤꯟ ꯇꯨꯝꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯌꯦꯇꯨꯝ ꯑꯗꯨ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨꯒꯤ ꯃꯩꯔꯤꯗ ꯉꯥꯏꯍꯥꯛ ꯊꯝꯂꯒ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯗ ꯈꯪꯊꯤꯟ ꯊꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯤꯟꯕꯗ ꯀꯦꯁꯣ ꯉꯁꯥꯏ ꯃꯈꯩ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯄꯨꯛꯆꯦꯞꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯤꯟꯕꯒꯤ ꯆꯩꯅꯥ ꯐꯥꯎꯔꯛꯏ꯫ ꯀꯦꯁꯣꯅ "ꯑꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯃꯨꯡꯗꯨꯗꯒꯤ ꯈꯪꯆꯣꯡ ꯆꯣꯡꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯇꯣꯏꯅ ꯇꯧꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯥꯁꯨ ꯈꯪꯂꯦ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯂꯨꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯂꯛꯄꯅꯤ ꯍꯥꯏꯕ꯫ ꯀꯦꯁꯣ ꯂꯃꯟ ꯈꯨꯝꯅꯤꯡꯂꯕꯁꯨ ꯆꯩꯅꯥ ꯃꯌꯥꯝꯁꯤꯅ ꯃꯁꯥ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯐꯃꯥꯡꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯖꯔꯤ꯫ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯃꯆꯤꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯈꯨꯕꯥꯛ ꯑꯅꯤ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯒ ꯁꯣꯔ ꯁꯥꯡꯅ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯛꯄꯗ ꯑꯀꯤꯕꯒꯤ ꯁꯛꯇꯝꯅ ꯃꯃꯥꯏ ꯃꯃꯤꯠ ꯂꯧꯁꯤꯟꯐꯝ ꯈꯪꯗ꯭ꯔꯕ ꯚꯨꯠ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯚꯨꯠ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯦꯁꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯍꯥꯛꯄꯨ ꯁꯤꯅꯤꯡꯆꯤꯠꯇ ꯂꯥꯛꯅꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏꯃꯛꯇꯤ ꯂꯧꯕ ꯌꯥꯗꯦ" ꯍꯥꯏꯔꯒ ꯚꯨꯠ ꯑꯗꯨ ꯆꯠꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯦꯁꯣꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩꯗ ꯀꯦꯁꯣꯒꯤ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯟꯕꯒꯨꯝ ꯉꯥꯏꯍꯥꯛ ꯆꯦꯜꯂꯝꯂꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯦꯁꯣꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯀꯥꯎꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯌꯨꯝꯗꯨꯒꯤ ꯁꯥꯏꯖꯤꯟ ꯃꯊꯛꯇ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯃꯀꯣꯛꯅ ꯃꯈꯥꯗ ꯃꯈꯣꯡꯅ ꯃꯊꯛꯇ ꯌꯥꯜꯂꯒ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯦꯁꯣꯁꯨ ꯎꯔꯦ꯫ ꯀꯦꯁꯣ ꯈꯪꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯝ ꯂꯦꯞꯊꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯨꯈꯣꯏꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯔꯦ꯫ "ꯈꯪꯕ꯭ꯔꯥ, ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯍꯧꯔꯛꯈꯣꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯨꯃꯗꯤ ꯂꯧꯕꯤꯗ꯭ꯔꯕꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯉꯈꯥ ꯅꯣꯏꯒ ꯃꯥꯟꯅꯕ ꯇꯜꯂꯤ꯫ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯁꯨ ꯇꯧꯔꯛꯇ꯭ꯔꯤ, ꯇꯧꯒꯦꯁꯨ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯂꯕꯅꯤꯅ ꯑꯩꯁꯨ ꯂꯦꯝꯅꯗꯤ ꯊꯥꯔꯔꯣꯏ." ꯂꯨꯈꯣꯏ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯦ ꯍꯥꯏꯕꯐꯥꯎ ꯀꯥꯎꯔꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯊꯔꯣꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯑꯁꯨꯝꯅ ꯍꯧꯗꯣꯔꯛꯏ, "ꯃꯣꯏ ꯄꯥꯕꯨꯡ, ꯃꯣꯏ ꯄꯥꯕꯨꯡ! ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯪꯕꯣ? ꯍꯣ ꯍꯧꯒꯠꯂꯣ, ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯕꯅꯤ꯫ ꯅꯠꯇꯦ ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯍꯨꯔꯥꯟꯕꯒ ꯆꯠꯂꯨꯕ꯭ꯔꯣ? ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯕ ꯍꯧꯒꯠꯀꯅꯤ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ?" "ꯌꯥꯔꯦ ꯌꯥꯔꯦ, ꯉꯥꯡꯂꯤꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨ꯫ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯇꯨꯝꯁꯤꯟꯕꯅꯤ꯫ ꯍꯅꯨ ꯊꯪꯁꯤꯗ ꯀꯔꯥꯏꯗ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯆꯠꯂꯨꯗꯣꯏꯅꯣ ꯑꯩꯕꯣ?" ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯄꯥꯕꯅ ꯉꯔꯥꯡ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯂꯒ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯁꯨ ꯈꯨꯝꯗꯦ." ꯂꯨꯈꯣꯏꯅ, "ꯑꯆꯧꯕ, ꯏꯄꯥꯅ ꯉꯔꯥꯡ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯅ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯆꯠꯅꯤꯡꯕꯒꯤ ꯈꯔ ꯀꯟꯅ ꯍꯦꯛ ꯂꯥꯛꯄꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯝꯕꯗꯨꯗ ꯈꯨꯗꯤ ꯊꯤꯗꯅ ꯎꯞꯁꯤꯜꯂꯒ ꯇꯨꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯏꯄꯥꯁꯨ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯦ꯫ ꯏꯁꯨꯗꯤ ꯍꯧꯒꯠꯈ꯭ꯔꯕꯔꯥ?" "ꯍꯣꯏ ꯄꯥꯕ, ꯍꯧꯒꯠꯈ꯭ꯔꯦ꯫ ꯄꯥꯕꯁꯨ ꯍꯧꯒꯠꯄꯤꯔꯣ, ꯆꯥꯛ ꯂꯣꯏꯔꯛꯂꯅꯤ ꯅꯃꯧ ꯅꯨꯄꯤꯅ꯫ ꯄꯥꯕꯁꯨ ꯆꯥꯛ ꯆꯥꯅꯕ ꯏꯁꯥ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ꯫ ꯉꯁꯤꯗꯤ ꯅꯣꯡꯊꯤꯒ ꯃꯪꯉꯤ, ꯅꯣꯡ ꯆꯨꯒꯗꯕ ꯃꯥꯜꯂꯤ꯫
ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯗꯤ ꯂꯨꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯊꯔꯣꯅ ꯌꯥꯝ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯀꯧꯔꯛꯏ, "ꯃꯣꯏ ꯄꯥꯕꯨꯡ, ꯃꯣꯏ ꯄꯥꯕꯨꯡ, ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯌꯦꯡꯉꯨꯅꯦ, ꯉꯁꯤꯒꯤ ꯃꯇꯧꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯅꯨꯃꯤꯠꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯎꯗꯦ꯫ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯂꯣꯏ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯅꯣꯡꯅꯒ ꯃꯔꯣꯜ ꯑꯃ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯕꯅꯦ꯫ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯖꯗ꯭ꯔꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯇꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯣ, ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯀꯗꯧꯔꯤ꯫ ꯑꯦ ꯅꯣꯡꯁꯦ ꯀꯌꯥ ꯀꯟꯅ ꯈꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯂꯧꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯀꯗꯧꯔꯤ ꯉꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯕ ꯃꯇꯝꯅꯤ꯫ ꯀꯦꯁꯣꯅ, "ꯈꯪꯒꯅꯤ ꯉꯁꯤꯗꯤ, ꯇꯥꯟ ꯆꯞ ꯆꯥꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯁꯣ ꯃꯈꯨꯠꯇ ꯀꯔꯤ ꯀꯔꯤꯅꯣ ꯄꯥꯏꯔꯒ ꯃꯥꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯆꯠꯈ꯭ꯔꯦ꯫ ꯀꯦꯁꯣ ꯈꯣꯡꯒ꯭ꯔꯥꯏ ꯆꯠꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯋꯥ ꯀꯌꯥ ꯃꯁꯥ ꯃꯇꯣꯟꯇ ꯇꯦꯛꯀꯗꯧꯕ ꯃꯈꯩ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯃꯩꯈꯨꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯑꯃ ꯀꯦꯁꯣꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯒ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯂꯩꯔꯤ꯫ ꯀꯦꯁꯣꯅ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯨꯔꯣ꯫ ꯑꯩꯅ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯁꯣꯏꯗꯅ ꯇꯝꯒꯅꯤ꯫ ꯀꯦꯁꯣ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯆꯤꯟꯗꯒꯤ ꯐꯨ ꯂꯥꯎꯅ ꯀꯥꯞꯊꯣꯛꯈꯤ꯫ ꯂꯨꯈꯣꯏꯒꯤ ꯏꯃꯨꯡꯗꯅꯤ ꯅꯣꯡꯁꯨ ꯀꯟꯅ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯕꯒ ꯃꯃꯥꯡꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯑꯀꯟꯕ ꯁꯥꯄꯨ ꯑꯃꯅ ꯈꯪꯀꯥꯎ ꯀꯥꯎꯔꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯂꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅꯩ꯫ ꯂꯨꯈꯣꯏꯅ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, "ꯏꯆꯥꯁꯥ, ꯅꯈꯣꯏ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯌꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩꯗ ꯃꯃꯧ ꯅꯨꯄꯤꯒꯤ ꯐꯃꯨꯡꯒꯤ ꯀꯥꯡꯈꯜ ꯆꯩꯈꯣꯛ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯅꯣꯝꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗ, "ꯇꯨ, ꯑꯩꯒꯤ ꯐꯃꯨꯡꯒꯤ ꯀꯥꯡꯈꯜ ꯆꯩꯈꯣꯛ ꯑꯁꯤꯗ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯅꯪ ꯎꯗ꯭ꯔꯣ"꯫ ꯅꯣꯡꯁꯨ ꯀꯟꯅ ꯀꯟꯅ ꯈꯥꯛꯂꯛꯏ꯫ ꯈꯪꯍꯧꯗꯦ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯏ꯫ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯒ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯇꯥꯟꯅꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯍꯦꯛ ꯌꯧꯕꯒ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥꯅ ꯇꯦꯛꯊꯔꯛꯇꯨꯅ ꯌꯨꯡꯂꯒ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯗꯣꯝꯗꯒꯤ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗꯅ ꯂꯨꯈꯣꯏꯁꯨ ꯆꯥꯛꯅ ꯃꯆꯥ ꯃꯃꯧꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯀꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯆꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯆꯥ ꯃꯃꯧꯒꯤ ꯇꯦꯕ ꯀꯔꯃ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ 2 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯨꯈꯣꯏꯅ ꯀꯦꯁꯣꯕꯨꯁꯨ ꯍꯥꯠꯂꯒꯦ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯦꯗꯣ꯫ ꯀꯦꯁꯣꯁꯨ ꯈꯪꯉꯤ ꯁꯣꯏꯗꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ, ꯑꯗꯨꯅ ꯂꯨꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯨꯈꯣꯏꯅ ꯀꯦꯁꯣꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯒꯦ ꯈꯜꯂꯗꯨꯅ ꯂꯨꯈꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯀꯤ ꯋꯥꯈꯣꯡ ꯑꯗꯨꯗ ꯆꯪꯂꯒ ꯂꯥꯏ ꯁꯥꯟꯅꯒꯦ ꯇꯧꯕꯗ ꯀꯦꯁꯣꯅ ꯃꯤꯌꯥꯝ ꯇꯥꯛꯇꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯜꯂꯒ ꯂꯨꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯨꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯀꯦꯁꯣꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯈꯨꯟ ꯑꯗꯨꯗ ꯃꯥꯅ ꯄꯥꯟꯕꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯕꯣꯛꯅ, "ꯃꯁꯤꯅꯤ ꯏꯁꯨ ꯅꯨꯄꯥ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ"꯫ ꯅꯅꯥꯎꯅ, "ꯏꯕꯣ, ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯃꯥꯏꯕ ꯀꯦꯁꯣꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ? ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯅꯤ, ꯑꯗꯨꯒ ꯀꯦꯁꯣꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯅꯤ"꯫ ꯃꯕꯣꯛꯅ, "ꯉꯝꯒꯅꯤ, ꯅꯪꯅ ꯁꯣꯏꯗꯅ ꯀꯦꯁꯣꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ꯫ ꯀꯦꯁꯣ ꯍꯥꯠꯄꯒꯤ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯒꯅꯤ, ꯑꯗꯨꯗ ꯅꯪꯅ ꯀꯦꯁꯣꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ"꯫ ꯅꯅꯥꯎꯅ, "ꯏꯕꯣ, ꯃꯇꯝꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯏꯕꯣ"꯫ ꯃꯕꯣꯛꯅ, "ꯀꯨꯏꯔꯔꯣꯏꯗ, ꯅꯪꯅ ꯆꯍꯤ 20-25 ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯦꯁꯣꯒ ꯅꯪꯒ ꯃꯥꯌꯣꯛꯅꯒꯗꯕꯅꯤ"꯫ "ꯍꯥ, ꯆꯍꯤ 20-25?
ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 10 ꯁꯨꯗ ꯉꯥꯏꯔꯤ꯫ ꯃꯕꯣꯛꯅ ꯅꯪꯕꯨ ꯑꯩꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯗ ꯑꯃꯥꯏꯕ ꯇꯝꯕ ꯊꯥꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝꯗꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦꯀꯣ꯫